Ahanbada Maru Pau MCPCR na Yingshiluba Matamda Unaided School Sing the Right of Children Free and Compulsory Education Act 2009 gi Makada Laigadaba Popil Teacher Ratio Ledam Dabada Nungnangba Fongdokri Amadi State Pravari Dr. Ajit Gopchadena Chief Minister Yumnang Khemchanda Minority Morcha gi President Oscar Ali gi Mayumai Thakibaga Mari Lenana CM gi Maikaidigi Pangba Yaba Mating Sing Pinana ba Khangankri Kurumjari Northeast Window TV na sandok chari ba numidangi pau miyeng tabiri ba pumnamapu ahan mamagtada taramnok chari pau sandok na pijari MCPCR na Yingshiluba Matamda Unaided School Singda Right of Children Free and Compulsory Education Act 2009 gi Makada Laigadaba Pupil Teacher Ratio Ledamdabada Nungnangba Fongdokre Manipur Commission for Protection of Child Rights ki Chairperson Kaisam Pradeep Kumar gi Maikedagi Thadorokpa Cherol Amada Manipur gi tongan ba Unaided Private School Singda Yingshiluba Matamda Classroom amada Mahiroi Marfudagi Maudra Fawba Laibada Natana Yamlaba Mahiroi Singh Oza Amakaktana Takpi Tambibagi Tabak Toramba Thengnarakpani Hairi Maduna Maram Oiraga Mahiroi Singda Lairik Ningthina Tamba Fangandabaga Loinana Wakhalda Charangnaба Kaya Thokhale Mahiroi Singda Corporal Punishment Sing Piduna Chawna Mahiroi Singda Chaitheng Pibagi Thabak Athingba Thamlabasu Adumak Chathari Masida Natana Counseling Pinana ba Khudong Chaba Leite Parents Guardian Singi Association Sing Unaided School Sing the Late Mama Pawaiba Sing Asu Achoba Thodangama Lobagi Tangai Fadabalai Mahiroi Sing Fanana Bohonabada Mariba Kudingmak Private School Sing the Watuna Lady Haina Nunangba Fundora Kibani State Pravari Dr. Ajit Gopchadena Chief Minister Yumnang Khemchanda Minority Morcha gi President Oscar Ali gi Mayumai Thakibaga Mari Leinana CM gi Maikadigi Pangba Yaba Mating Sing Pinana ba Khangankre Haidiba Wafam Basing Ngasi CM Secretary ta Dr. Ajit Gopchadena amadi Chief Minister Khemchand Anina Unaduna Wari Sabada Khangankibani Panbayai Lok Sabha amadi Rajya Sabha gi mifamna Work for Amendment Bill 2025 pass tawkraba matung Islam Lining Chatpa Singna Bill asibu Hantukna Bakan na Takshindana Lairingai Cherekta Minority Morcha gi President Oscar Alina Mahaki Social Media Post amada Work for Bill Sagatli Haibana Chingba Wafam Singh Post Chorapagi Khoishaunarba Miyamna Hauruktuna Mahaki Lilong Samrukhong da Laiba Yummai Thabagi Thodok Thokibani Hauzi Pangthong Liba Bose Melauba HSLC examination gi ngasi optional subject thokpa numita aranba pambai season abagi damakta Mahiroi Ohum expel tawkhre hairi Bosem gi Secretary S Jiten Lana Thadorokpa Cherol amada examination manungda examination center oriba Lilong Higher Secondary Madrasa dagi roll number 33331 amadi 33097 loinana Kumari High School Hiangthang dagi roll number 38 ngapigani 38476 na aranba pambai season duna exam tharamba thengnabadagi Mahiroi Ohum asibu expel tawkhibani hairi KMWO na numit Tare digi manungda laibak miyang khangna media da sengdoraktrabadi organization asigi matakta mari leinaba court legal proceeding lokhalagani haina extra age school gi principal na Jackson wa thamlakli extra age school gi principal gi maike digi thadorokpa cherol amada Kanglaipak Minority Welfare Organization Manipurna school asigi mingchat thinena ba thong ama oina hokiba tangkun gi marida pangthokiba kosem lauba exam gi chemistry thokpa numita KMWO gi mioi khara laktuna examination center ama oiriba Shrivan Higher Secondary School Luang Samamda Yengshilamba matungda school asida tariba Mahiroi Shingna paktaknana nataba pambai season halli haina sandorokpa laibak miyamgi mamangda school asigi mingchat thian bani amadi Mahiroi Shingi moral manghan bani
Chahi Khudingi Council na conduct over higher secondary examination da first position yauna ranker kaya puthokliba amadi handaki NEET UG 2025 ta Mahiroi Kuntraum doi select toriba school asibu defamation tawbani maramaduna school asigi Mahiroi singi mingchat thinanaba amadi school asibu su leibak miyangi mamangda lana uhanabagi damakta hariba organization asigi secretary ni haiba Sahawajit hariba miyoi asigi mathakta legal notice thakre Nimitare digi manungda organization asina laibak miyang khangna media da sengdoraptrabadi organization asigi mathakta mari leinaba courta legal proceeding lokhatlagani haina cherol asina makhatari Mitopna language chanduna yellow furup singna lamdam asigi yellow mi ni haijaba ngamdringai mitop khanduktana mikok thiba yaroi yellow furup kanbada lengaga sigi MLA minister singna lawfom thokpa thodang lawgadabani haina Just and Fair Delimitation JFD gi convener Jitendra Ningombana phongdorakli wafam asi India lengangna India pumbada April thadagi pangthoknana ba seliba census asigi matam khara yaithoknabagi matangda JFD na mafam kayada chatuna miyamda wakhal tahanna ba mafumgi manung channa ngasi Imphal East District ki New Chekon Mandopta chathakiba khana nainaba mifamda Jitendra Ningombana phongdokhibani Convener Jitendra Ningombana makha taraduna hai lamdam asida noma kangna thohaningdaba thodok kaya thorakliba asi mapan lamdagi narol da changlakpa illegal immigrants singani asigumba thodok kayana lamdam asida pokchaba yellow furup kayage miyoi singna aikhoi yelhau mini haiba ngamdabagi tangkak ama laklaba fawba lamdam asidagi mitok khandoktana mikok thibagi thabak chathaba yaroi Aikhoga yamthang nariba laibak singdagi narol da changsilakiba mitop singna yellow furup singda nongma kangdana landaраklaba fawba aikhogi luchingba singna makhoigi mathona fudokpa ngamdana leiringai cherekta mikok thikiba tarabadi mitop kaya mikok thibada yaushingkhiduna lamdam asigi citizen ama soidana oiraklagani masipona ma asi matam chana thinghoduna yellow furup kanba haibasi aikhoi pumna makki thodangni loinana laingak asigi MLA minister singisu lamdam asigi mirol kanana bahonabada makhoi gi thauna lingjer adu uthopam thoi amadi lamdam amagi chakot thorang kaya tawnana ba amadi lamdam adugi masing khanduknana ba paikhalakliba mikok thibada athingba leite adumoina mag lamdam asigi hojik oriba fibam asigi yenglaga mikok thibagi thabak asi matam khara yethokpiu haijabani loinana India laingana karigumba mikok thiba asi yethokpa ngamloidaba oirabadi lamdam asida NRC natraga masiga manaba chatna kanglon ama chatnaraba matungda mikok Thidrabadi Maduda Thorokpa Afafatagi Tekchak Masig Mari Lenaba Singna Pugadabani Hainasu Makhangna Makhataki. Manipurkari Yaroi in the Law, Hoina Magi, Bekim, in a Wahama, Manipurkari Yaroi, Jiniva Ecoina, Equi, Imanaba, Lamdamasa, to the two things to this range called the parks over, I don't say he Sinkia, Mamandi, Hannamus, Kaminaba, Tank, the Pirate, but the Chowrava, British land, sooner than Kaminaba, I could hear them say, Mosipo, I could hear them, Yate, Highway, Putanda, Oil, hiding, hiding, yellow me, I hiding, Kamu Rio. Hannamus, Kaminaba, I could be Pipus, Shuruman, I could no, I will be two meams, me two mems, me two mems, mems, and what we said that the children that have one say, who is coming. Young review. You know, we have a higher Imanaba, Yam, Kanaba, one second kind of holy by Equina. Talk come second Masikana, Marano, High other country of the woman. Naturally, the world, a see as a issue, Muslim. Sell to me over Chobu Shumari, Lady London, 22, 27 square kilometer parks of Michigan, Sin on Sultan Jet, Toman, Kayola, Sindi, Sal, and Sal Kazakochina, Tapakayos, Kanabazana, Sunati Samagi, parcel of the Nipan Kova, Nemo, Moga, and the Swing Salva. I do a highly for Moga, Nipan Salva, Equally. More hills, more heavily applicable Chidu Chidum, Lotaki, area parts of the project, Kayoganda,
ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯎꯅꯅꯕ ꯊꯛꯅꯅꯕ ꯂꯧꯕꯨꯛꯀꯤ ꯁꯔꯨꯛꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯖꯒꯥꯁꯦ ꯆꯥꯝꯃꯒꯤ ꯄꯥꯔꯁꯦꯟ ꯈꯣꯠꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯅꯤꯈꯛꯇꯅꯤ 2%ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ 2%ꯁꯤꯅ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯈꯨꯟꯗꯥꯕ ꯌꯥꯏ ꯑꯗꯨ ꯂꯦꯝꯍꯧꯔꯤꯕ ꯖꯒꯥꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏ ꯌꯥꯗꯦꯅ ꯀꯅꯥ ꯍꯥꯏ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ आर्टिकल 4 आर्टिकल 371 सीरे यावे अमाय हाइजले अदुन मोना एकोइना हिमिमेनि बा एकोइ मुसलिम मरता एकोइना खामना मुसम खामना डिवाइड इन दुन सानानि सी गि मर सी अरु बबु सुलेनि अदुगा एकोइ हिमगि राय इंडिया की सिटीजन अमोइना इंडिया बने बक्स द लेबो मियोइ बा मोइना मियोइ बा मोनि के फम तो राय पी दि हेमसु एकोइ चाउ इशू लेनि सी इशू मयाम सिं सी मरता ख्वाइदि चाउ इशू दि करिनो हेबो तमदा एकोइ किजेजरिबा तोमा तोमा माले मिलाइ सो हेबो मी मयाम मना अमदि नंगम सिन लाइले का सो हेबो एकेडमिशियन इंटेलेक्चुअल मयाम सिना हुजिक लेबो एकोइ मणिपुर को पिमुसे मसी येवर कान नेगर काला एकोइ मुन मुसलकबा खुनाय अमनि हाय मसी एकोइ मुसले हायनो सुबु एकोइ सिंदा दुम ngasi tabi diba sekon tabi ni mai be ben so mut ko dure ga adu sa ko le le sira na tre kan jira se si je pa ko na bi lo kan jira ba na jira kan je ha ta ga ni ko ko ai ni ni thidan do lo se ko ni ki he si kari ma mo dam da mi to miya cha sin na ko si gom chala ko si of Education Government of Manipur Sinduna State Level National Science Day 2026 Pangtokre Women in Science Catalyzing Bikshit Bharat Haiba Thimda City Convention the Pangtokiba Thoramaduda Written Science Quiz Amadi Oral Science Quiz Contest Pangtoki Loinana Meet the Scientist Haiba Thimda Dr. KSH Jugeshwar Singh former Coordinator of Physics Department of Physics Indian Institute of Science Bangalore ga Sarup Yariba Singa interaction tauki Dr. Jugeshwar na Paumi Singa Unaba Amada Department of Education na Silaga Asigumba Thorama Pangtokpase Yamna Fai Science ki lamdasu nupi shingbu namthanaba honai PhD taunanaba honabada reject tobiba asidaratana DNA gi structure capture tawraba fawba namsinuna thambi masi maya masi khanglakpadagi nupi shingbu science and technology gi lamdam hena promote taunabagi pandamda handak chahi gi oina women in science catalyzing bikshit bharat haiba thimda national science day gi thoram pangthokpani haiba wafam thamki national program se am program mali nation ki soina sai ko digi 28 February da to la national science day mai de program ni anak sai ki di moroina women ma da women faces women in science da to go da to program ni women na we country da science da kai karamna contribution kam to gre mon ni challenges kai no koi ki lebak se da to nation se da kana ba preka da no kari kai ka da mai am mali koi ni ignore to ba male dominant society with the women dominant to the women apung ko da phangi do mya ma dagi udu din kan nam dan laga koina amo society da contribution to which mya ni ko da moina ko da ko gi amala so hini si Indian Institute of Science da PhD oina qualified or PhD sang ga yu matam da ma si reject to dupi batanda ham sang reject to which ga ma laga di nupa gi le ma ko sa tar muti da environmental restrict to ni to ma si sang ga di ko sure ke ni ha bi ki ma si severe man mutum da director oi ma sa gi to ma na ko gi andolan ha gi da matam da ko sa te ga andolan da director ko iski ma bana to ko gi ma si ka ko na tum da severe man di first woman student man ko select to gi mo na women nam to bi se mana dum lai ko su leading da ko gi missile lady and khangri bon pi si ko Thomas ko si si jo ko gi pi lok te to bi ni DRDO ki scientist ni ma director we na thok to mi ma gi matam da agni 4 agni 5 missile si launch to we ni si ni ko ni pim rak nam to ba si world so du mangai re world ko gi Rosalind Franklin ko man DNA ki photo si capture to ne du mo da DNA ki ko gi model du mana to de ma ki photo do si raga to go ani to the pani the Nobel Prize pi bi da ma bu na Nobel Prize pi da na phang da na thang re ne sigum ma si mayam ma le aduna sigum ma kai se Indian government of the khang pa da gi Department of Science and Technology da gi mo gi program ma mayam ma pi te gi ba program ka happy ga pi mo si kamana promote to ni science kamana promote to ni adu ga karamna nation da moina contribute to ne ha ba do asigi matang da to do program sigi maram da di aina yam na pi roi ma si haying su program ma le so adu aina ngasi to ge se so pa ma ngam ke da karam haina
we science pursuit only kramana we noi hojik ngam pe class 11 se dum se class 10 11 to compare inu mo ya am ke normal noi si lor ko tum na science tum ninga india da kai kare opportunity le mama me da khum da na kai no hojik khum na kai no hojik to we alusna kai no ai kramana to we society da contribute to me aduni lu maro ina di satra satri ngam kai se kai ma kan da class 9 10 ko 10 ki board exam 12 ki board exam da lu pis to ko asum to or kan da point to we mat sum sakal ga level su wa kala matam da contribution women ki ko teneriba ki leadership quality apun umma tam da science study 33% khatane already 67% number di lupa api we amang we gen pin na permun pi me balai se kage adugi matam da bon teneriba du da bon ayang school ka da wa ko parents ma ken wari una ken wa da na wa ko india government kai program tawri angang ina to udap sina kai no moina pagada facility na kai no tunga kai europea global da na kai tawri nang global na mo da sa ka tang ha ga di o gram ma pam da karma ma tam da karma kam ga di ko da free obi ko da na safe obi ina tamye ma kum du karma na choose na ha ma tan da Displaced students singi oiba namik kuntrani chukna chathagadaba cultural performance studies ki workshop ngasi iro Maijrao English School holda hongdokri Maijrao Model English School na lining thosana mahi temple board government dance college amadi iro Maijrao Women for Cultural Center ga kusan maduna pangthokliba workshop asigi hongdokpagi thoramda G Dharmadas Sharma Joint Director Department of Art and Culture Government of Manipur PH Gunachandra Sharma Manipur State Kala Academy awardee Sibadatta Luwang, Member Secretary, Lining Thosana Temple Board, El Tarpon Advisor, Manipur State Sumangreda Council, Hawaibam Budi, Acting President, MSS Elsina, Athoiba Mitunglen Singh Oina Sarugyake. Workshop adu the class 1 dagi hauraga 10 fawada tamliba angang yang khaitaruk rom Sarugyake. Thoramaduga mari leinana G Dharmadas Sarmana Fongdokhibada workshop adu da Manipuri Jagoi, Isai, Pung, Lila Drama, Martial Arts na chingbagi maramda angang singda khangangani. Government Dance College Lining Thosana Temple Board tagisu expert kaya laktuna angang singda nungti class logani haiba wafong Fongdokhi. Culture की elements से खाइदो तो सीन रख पे याना न कोई दमकता cultural performance से कंगन दबे यादे हाई भी वकलों दिनी अगर मैं जाऊँ modern English को ना हौदोक शरीर से अतुना मसीदी तो ये दोना थाम सत्तर कदम workshop ने थाम सत्तर कदम workshop से दा आई न तंगाई फदन हाइजरी से अकोई की सना मई temple board ता थाम खाया में हाई दी नुमित्रा वानी की मतलब review अदुगा मसीद expert हावी रो anangati expert ani ahum thopoi la ayo chham ite mako na mitra mani ka mena school se mitra mani ka so ke haijal le same mate to dinati me to kara haira ki bani me to tramadi yo ke to to ek jara ki ka ta to maram de asi ki da ai musu program se to ke no lagi ye mutu da theater ki su tham ta ka to na hai bide le mo te da ka oi ba sabse khuni ma ki ke ne se to variety di yang banina dum matam happy we aba idi bija ke duga sudra ga so ate te makeup to na ga dum mai pa na ma to ne se banina nang sing kana hona se ko duga ja sing na to talak pa baina haina pa pung da haina ga pung da sa ke be ani se da haina ga ni se da adagi jagoi da ni theater da amlo se thang da de hala school college syllabus da yawa Yawarong na sa yaw ko madaling sige Maijrao English Model English School. Manufacturing bid haftaba bakery sing food safety and revealing eki makada action lauragani haina Food Safety Administration Imphal East ki designated officer Laikram Kripia Linina Fongdokre Food Safety Imphal East na kongba tongan ba mafong kayada ngarang dagi hauduna chatharakli ba drive ki manung channa ngasi khurai lamang bazar gi akoi bada lairiba dukan kayada chatuna yengsiluba matamda manufacturing amadi expiry date ningthina thadaba amadi fasai na piriba niyongi wangwada yomlamba potlam kaya fagat ki hairi Laikram Kripia Linina drive aduga mari leinana Fongdorakpada official singna dukan amadi retail shop singda drive chatpa matamda expiry oiraba hai mahi machal jira amadi atai species item sing amadi numit khudingi seasonary ba bakery product sing manufacturing date yaudana yolamba kaya amasu thengnabadagi fagat pangamle
Fagalaba expiry or product sing as department dispose tawduna manghalagani adum oinamak fasai license yaraba singi oinadi manufacturing company gi mioi sing ko khatuna makhoi bugyan tanna ba wari sabu khagnatana dispose tawkraba polam singi ataba senfam sing dukan singda handok hangani haiki Lona masigumba expiry oraba amadi manufacturing date thadaba chara thangnaba yoliba sing asi makhata na chatharamba thengnarabadi food safety and leveling act ki makhada penalty pibaga lonina action yolam liba sing adugi mathakta aingi oiba lokhatuna penalty pigani amadi mapalamdagi pushilakpada imported product sing expiry or yolamba sing asigisu state asida laiba company sing dealer singna dukan mapu singda paisa handoknaba thabak paikhatlagani masigi sumathakta customer sing asu dukan dagi pot laiba matamda expiry date amadi manufacturing date check tawraba matungda pot laibiduna hakchangda sokadaba sing adudagi punna ngakthokminasi haina appeal tawkhibaga loinana driver si makhata na tana chathaki gani haina su makhata ki ngasi akoi gi order gi matung inna special drive ama yoksanga mari leinana chachabani ngarang dagi chatpa haujarakpani ado akoi gi dukan leibajing da retail shop sing da chachaba matamda expired juice mayam ama phagachai expired juice sem maming panbada mazagi liter bottle 2 liter bottles si je yam ngarang yam phai aduga ngasi su akoi gi fanta gumba adugumba mayam ama expired juices yam na phare aduna consumers mayam na ju expired juice mayam se yengbiraga consume tawbinaba hojik season je change tawrakpaga akoi gi aying bagi akoi gi cold drinks kumba sigumba je yengbiraga amtang consume tawbiyu awareness ki damakta expired anambana maximum expired obe yam thengnajare aduga amana akoi gi bakery products akoi gi bujia gumba nimki gumba sumaina sare yonba mayam je without any manufacturing date manufacturing date amata yaudana loimak in general maximum loimak phagachare koi gi Imphal East team na aduna yaragadi manufacturing date se yauna production unit agi puthokpirau remaining na akoi gi leiriba akoi gi food safety officials kaina inspection ama changba matamda cooperate tobina ba ningsingjari sida expired oiba product sidi akoina loimak sis tawjarakpa jingdi loimak dispose tawjagani aduga nasagi bakery products without manufacturing date mayam oibajing dudi ngasagi magi manufacturer duna fasai license lobani na makoi jingdo kokhala mapu da amuk magi amount singdo hannaba adu oina akoina guide tawjagani aduga mathangda aware oina ba change tawnarakna ba na ahongba ma packaging and labeling act fasai gi matung inna mapung phana ina baning singjari ne thadabadi improvement notice tawraga akoina change tawbagi chance ama pigani magi improvement jida tawdaba tardi akoi maju misleading tawbai damakta penalty lakani akoi gi food safety gi packaging and labeling act akoi gi imported products sing se tasengna maju akoi gi fasai gi niyom inna magi importer dugi magi mafam addressing do loimak yawgadamne ado until and unless ma fasai number budi lawi fasai number du da akoina track tawra yeng bada address yawe ado yaw da jo taseng badi labeling masamakta declare tawraga uhangadabane ado udabani na track tawba matamda magi state maming yawdaba address ti yawba akoi gi local address ti yawba aduga state maming yawdaba kaya thengne akoi je yaksang mamang bhongne khwin chathal jagadaba Imphal East ki oina adu hoji so akoi gi fasai gi auditor la lairi yade na hare ko akoi na jo kangi sigi je yade aduna akoi pot se pick up tawrani aduga masi akoi state sida dealer ama lerani pusalakpada aduda Ngarang Ningthil Manipur Press Club ta Amju EGM amadi Milaugi apunba mifam ama fongkri hariba mifam atuda kupna khanaraba matungda hojik leiriba leibaki irang amadi Manipuri pauche singda lamdam asigi miyamna kaya yamna lauraga panaribagi haibagi matangda yamna kupna khanaki hairi loinana numit khudingi nungthilda fongliba pauche singda mitay mek na saruk khara numit khudingi yawanba numit khudingi puthokliba Manipuri pauche khudimak hena chawkhadanaba hotnaminabaga loinana hanadagi yauriba mitai meki saruk asidagi tadana adumak yauhanba amasung matam-matamgi mathau taraklabadi adumak faminaduna mayek chawkhadanaba
खनामिनबा हाइबा वारिप सिंगसी लौकी हाइरी मेफमदुदा ख्वाइरकपम नाउबा जनरल सेक्रेटरी आमजू सोइबम अरुण सेक्रेटरी पब्लिसिटी मिलाल पौनम थाकाबा मैतै सेक्रेटरी जनरल मिलाल ए रोबिंद्रो शर्मा पोकनाफम रंजित ओनाम पाउजेल पौनाम लावंगो मंगांग कांगलेपाव गौतम एसएस पोकनाफम इरेंगबम अरुण एडवाइजर आमजू सदोकपम तोंबा मंगांग एडवाइजर मिलाल माइबम इंद्रजीत सेक्रेटरी एजुकेशन मिलाल अमदी सिंगामयुम चावबा जॉइंट सेक्रेटरी पब्लिसिटी मिलाल सरुग्याखी हौखिबा तांग कुन तरुक था अनि कुमजा लिसिंग अनि कुन तरुकता लमफेल पुलिस स्टेशन कोनबा घरी एरिया दगी पार्टी का मरी लेने हाइना मणिपुर पुलिस फारे हारिबा वांगजिंग लमदिंग थोकचोम लेकाई दगी थोकचोम राज एलाइस इबुंगो चाही कुनमंगा हारिबा मियोय लो न थिंख्रबा प्रीपाक प्रोग्रेसिव अमदी लामी शिलुप रेड आर्मी का हिरम अमतदा मरी लेनदे हाइना लुप असिगी असिस्टेंट पब्लिसिटी सेक्रेटरी एल निंगशिंग बना खुयेक पीदुना थादोरक चेरोल अमदा फोंदोरकली District Legal Services Authority Vishnupur Amadi Legal Aid Clinic Thanga Karang Anina Punna Kusam Naraka Itin Kunjaw Mandukta Nongmagi Oiba Legal Awareness Program Ama Pangthokre National Legal Service Authority gi Makhada India Pumbagi Oina Paikalakpa Asa Awareness Support Help and Action Standard Operating Procedure Towards Eliminating Child Marriage 2025 ki Manung Channa 100 Days Intensive Awareness Campaign for Child Marriage Free Bharat Haiba Thoram aduga manung channa Manipur State Legal Services Authority gi miyeng makhada awareness program adu pangthokpani hairi Prohibition of Child Marriage Act 2026 ta hena miyeng thamnaga pangthokpa thoram aduda Y Ramananda Singh Chief Legal Aid Defense Council System Bishnupur Moirangthem Ibu Sana Singh Headmaster Agip Children Junior High School, Thangat Iting, Dr. Lairanjam Japan Singh, Medical Officer Primary Health Center, Thanga Amadi, Samom Ibjen, Chairman District Legal Services Authority Bishnupurna Chingba, Singh President Member Oina Dais Fonki. Thoromadugi Mapumoiba topic Ani Haibadi Prohibition of Child Marriage Act 2006 100 Days Intensive Awareness Campaign on Child Marriage Free Bharat Amadi Child Marriage a Barrier in Nations Development Haibasida Advocate Y Ramananda Singh Amadi Samom Ibjen Anina Special Resource Person Oina Wangangki hospital hàng cái này cái chi phí thì số thì auxiliary lấy thế mà pura cái số thì hàng nó không có gì rồi còn cái bộ phim gì cái này thì legal sector là tích sản là auxiliary cái đó là số phí thì cái ini jadi kami nanti kok sini panci tulisan lo nanti pun lo nanti kok serta dengan ini kok sini panci banyak kami tentang ada trafiknya jalan kalau tulisan panci Tuan biru mana tengok cara kalau bicara macam ni. Tuan biru berdiri ada coba ni. World level pemain sini yang lagi apa isu India dan India sih sini angang lu cuma ni hebat sih yang ni. Adu nak kau lu mesti macam dah upper house, lower house saya dengan ni lagi sih dah. Hai juga prohibition of child marriage act sih parliament pass हो रहा है जे lower house na adudagidi kainoda upper house ta pire president asian pire ba ai angang ngo phati aduna angang ngo thing bagi ai nam sim ji ai aduga masibu bill dagi ek on masida kaino na chana na bagi president sign to ka asigi the prohibition of ASSA Sangayung from Nasinduna third Dabang Trophy State Level 9A Site Open Football Tournament 2026 Pangtok Lagani ASSA gi
General Secretary Mohammad Fazul Rahim na kuyek pido thadorpa cherol amada DFA Thobal gi miyeng makhada langliba April gi tang manga dagi ASSA Sangayong Phum Playground da pangthokpa hogadoriba tournament asida saruk yaningba club amadi organization singna lakliba March ki tang kungi nipan fawda entry tonganaba khangalakli tournament asigi entry fee na lising tara aduga security deposit na lising manga amadi fongi mamalna lupa chawnga oigani hairi winner prize na lupa lakh ani amadi trophy runners up kina lupa lakh amadi trophy amadi best player top scorer best goalkeeper best discipline team loinana best head coach kina lupa lising manga amadi trophy oigani hairi tournament asi manager meeting amadi fixture draw na April ki tang ahum da pangthokani hena akupa marol gi damakta Mohammad Asif Elias Boboyi contact number 8837411475 natraga Mohammad Nasiruddin Elias Sanagi contact number 9366004767 da khangba yagani hairi amadi Dabang Boys Office Sangayong from Big Bite Hata Nas Muglai Bilong Bazar Jewelries Book and Stationery Store Yaripok MS Tomba Medical Store Sora Bazar Amadi Joshua Computer Center Sangayong from Hariba Mafam Sing Asidagi Tournament Ki Form Sing Fangani Hairi Arobada Maruba Pau Amuhana MCPCR na yengsiluba matamda unaided school singda Right of Children Free and Compulsory Education Act 2009 gi makhada laigadaba pupil teacher ratio leiramdaba da nunglangba fongdorakri amadi State Pravari Dr. Ajit Gopchadena Chief Minister Yumnam Khemchanda Minority Morcha gi President Oscar Ali gi mayumai thaki baga mari lengana CM gi maike gi pangba yaba mateng sing pinana ba khanghankri Northeast Window TV na sandok chariba numidangi pau matang solution jari miyeng tabiri ba pumna magpu amuka suhana Manipur के अहानबा न्यूरो पेशेंट्स के मतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजय मथक तोंगथाम लिकाई दा हानुक चरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंगथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली हॉस्पिटल असदा न्यूरो के लायंग बर चंगबा अफबा मखल की खुसु खुलाई अमदी मशीन मरांग कायद ले मशीना कोक मरी लेनबा तोंगान तोंबा मखल की अनाबा सिंग निंगथिना लायंगली लमदम मचिदा न्यूरो सर्जन यामना तांगरिबा मरमना चिंगमदी अरापा मफुमदगी लाकपा अनाबसि न्यूरो सर्जन उननबा होनबदा अवाबा क्या मायोंगदरी मसिदा सुनतना मतम थिंतना अनाबा लायंगना मरम ओरगा खुदोंथिबा क्या सुमायोंगदरी मसी पुनमक्तगी खरदो ओरबसु कननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेतना अनाबा सिंह लायंगली हॉस्पिटल असिदा अताबा ममलदा लायंग मतनतना OPD जनरल अमदी ICU बेड ऑपरेशन मेडिसिन एक्स-रे अमदी लैब कमैदि नबसनसु अताबा ममलदा फंगल्ली ngasi टेंशन बिरो अमदी खुदोंग चाबा सिंगसि लोबियो हेना कुबमरोल गिदमक हॉस्पिटल असि टेलीफोन नंबर 7005341666 नत्रगा 8974572154 दा पाउ फोबिरक यागनी Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani
2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver ki thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani ahum subada Behran Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta